Pukuramjari China na America bu open challenge tokre loina na US na su challenge asibu accept tokre. Chinese President Xi Jinping na US President Joe Biden da warning taroduna haikre. Those who play with fire will only get burned. Mai pairaga sanargadi poga tokani sini. China gi highway singda tank singi movement Taiwan tamna chatpagi. Fighter jet sing nungtigi Taiwan gi air space ta paisin ba haukre. Warship sing Taiwan tamna changchilak pa hore. Matang sida US ki senior leader speaker oriba Nancy Pelosi Taiwan da visit tokre China gi athingbagi mayokta. World War III China says it will fight to the very end to prevent Taiwan from being declared independent. Any foreign interference is doomed to failure. China di Taiwan gi conflict lebisi karigino masida US ki interest na karino aduga China na Taiwan bu control tawraga thamba pam lebisi na karigi asi video asida pramasi kamasi yamna live mongda video si yamna interesting oigini kali loyo powding ning view han bada China gi asengba history hana khangsi China world gi ani shuba khwaidigi chawba lebangni China hairgadi ekoina masigi map asibu khangnei adu taabdi yamna ngakada amadi asiguma leba amasu leiri masabu true China ne naijaba madudi ataina te Taiwan ni maramdi China da government ani sui history ne na matamda hariba pikpa island asibu tongan ba country sing na control tobna lerami 17th century da Dutch na matam kharagi tungda Qing dynasty adugi matungda Japan na Taiwan bu yam sangna control tobna makhoigi makha da thamlaki recent time da 1895 dagi second world war lo phawda Taiwan Japan gi control da lerami hauji phawda Taiwan gi culture da Japanese ki influence u fangi second world war da Taiwan gi lanmi la anirom Japan gi changda lan thengna yoki 1945 ki matungda world order asi change toki ideological war hoki side amadana western democracy aduga atopa amadana communist kangbu USSR matam sida world pumbagi focus asi USSR da oirami aduga somdana China da communist ki mapangal asi kankhalaki manungda mauna luchinduna matamdudana China da Republic of China gi government na pairi 1949 da China da civil war horaki masida Chinese communist party na mai paki aduga hanagi Chinese government China thadokna Taiwan da hongki karigumba domna Twitter da Taiwan gi any official account ma yeng matamda maningda ROC Taiwan loin tharangani yengbiu masina talibasi makhoi Taiwan khaki natana ROC Republic of China gi representative sing ni habisi talibani 1929 dagi 1949 fawa China gi flag asi hauji Taiwan gi flag asi warami hauji uriba China gi flag asi CCP hadi Chinese Communist Party gi control bu signify tawribani talibani masini China ani sukirwari si ani suba point amu yengba yaribasi in of this conflict si aroiba amne technically yengbada PRC People Republic of China amadi ROC Republic of China ani si ngasi fawda peace agreement sign tawna khiba leitri maram sina leiba ani si gi war si kadum da loibana idri conflict si resolve tawdabana yengba yaw point ani lakli Taiwan na thajai China gi asengba government si Taiwan ni masigi right si sumnagi Taiwan kaktana tana China apunbagi ni haina amadi China gi communist party na illegally China bu kudum chanduna thambani hairi amarom dana China haibadi PRC na one China policy apply to bami maramdi Taiwan si China gi show amani sin kayumba si problem si wari chanabada diplomatically warushin propang amdragadi China na Taiwan gi mathakta action lohokani haibisini makoi gi oina Taiwan si internet matter ni hairi haibadi lebak manungi problem ni sini aduna Taiwan si tonganba country amara natraga part of China ra well it depends haibadani Taiwan United Nation gi member country amadi oide world da leriba sumnagi country trama kaktani Taiwan bu separate country amani ana sakhangli basi ayamba hariba country sing asi apik palebak sing ni even America fauna Taiwan bu officially separate country ama oina lode adubu Taiwan modern democracy chat palebak ni aduga China dinate maramsina Taiwan US ki unofficially ally haibadi michangori US President Joe Biden na fawai kre kaigumba Taiwan da attack lagadi America tumina yengduna leitolo yaina ahum suba yengba yarisi Taiwan amadi Ukraine ani gi fibam Taiwan su Ukraine gi fibam or kadoribra haibisini Cold War gi matamda Taiwan si US ki US amadi Europe ki yamaroi ba elai michang moi ki adubu Ukraine su US singi friendly Ukraine da di kamdauki Russia na Ukraine da invade taw matamda petroleum pomana thaja ki madadi US hadi US amadi Europe na Ukraine bu mateng sodena pangane na dubu West country amatana war sida actively phone saru yade masigi maram ke am laikre adubu maroi ba maram ama hairgadi Russia nuclear power nuclear weapon leba amani kaigumba Russia amadi US war taw taragadi world pumbagi oina kodung thingai ni haibadi masi World War III oigadoribani kaiwan nuclear power country ani lan thengna matamda masi kadai da loigani haibase haibamde Russia Ukraine gi fium siga China Taiwan gi fium ani si yamna manari Russia gumna China su nuclear power country ni Ukraine Russia gi yangnabada pik palebangni asumna Taiwan su China gi yangnabada yamna pikpa ason palebangni hariba conflict asi chahi ke adagi lerakli adubu achobo khenaba mahargadi Russia Ukraine ga tinana border share tawdun lei kangphalda adubu Taiwan amadi China gi marakta Taiwan Strait 130 km hangba samudra gi ising lambi leiri habdi China na Taiwan da ek tawge hargadi battleship sing darkar oigani air strike na chingba darkar oigani hena aru oigani ngasi west sing na kali makoina Taiwan bu protect tawbo ngamgani haina kai marungi democracy bu
bu protect tawbagi khak natana kaigumba economic region su leibra America gi hidden interest leibra masida soidan leigini money is power China gi economic si maram ani da depend tawi number 1 da manufacturing pochai saba aduga number 2 da export topa lebak sing da pochai yumba tadokpa China wall gi factory ni pumsida labor gi charge yam hongi adom adom yum de imbio ayamba pochai sing si Chinese made ngak toyangani China gi pochai sing asi asukimati puthoi technology da su mako yam haitoi sing toy makoina super power or payari bani kuidana adubu masida problem amadi China gi map si yengba dum urani haiba pochai sing mayam asi yam line export tawna ba China Pacific Ocean da openly chathok jasin taw mathau tai aduna masig lambi si Japan Philippines Indonesia Borneo na chingba lebak sing gi area power ga chap maram na thing belai adubu Taiwan kaigumba makoi mukha da leragadi masida merchant amadi military base leragadi China yam line chatpa yaragani Pacific Ocean da chaning matamda makoi gi aircraft carrier sing ship na chingba line US tam na thawa yarani masi US ki oina defense ta atoba ahoba mo oigadawini aduna US na masi gi risk asi lobu pamde loinana Pitrivi da kwaidagi advance oiba chip saba company TSMC Taiwan da lai semiconductor masi mobile lagi horaga fighter jet sing pawna sinariba yamaro oiba chips asi saba da Taiwan world number 1 ni China da ki so hele Pitrivi ki top tech companies like Apple Intel Nvidia haiba company me masi ki chips ki R&D asi Taiwan da tawi Taiwan ma ki ba haiba US ki tech company mangba managadori aduga masi ki impact setting si Pitrivi sin matungna u pangani aduna Taiwan si US ki oina Ukraine da ki so hena lumna loromba ya Taiwan gi GDP asi 786 billion US dollar ni masi acho waleba kaya dagi fau heli masi 21st century gi khwaidagi valuable island amani amadi asigumba mamal yamnaba treasure asi China dagi sumnagi 130 km khak lamna leribani loisalakbada hauji kari orpa ya habedani US senior political leader Nancy Pelosi Taiwan yokre haukiba chahi 15 sida Taiwan da chatkiba hanba US ki high ranking official ni ma ki congress sida mana thajaba period na ki US na Taiwan bo soidana mating pangani democracy bu ngakna thambada by any means sinaduna hai Pelosi hanadagi China bu yam kana criticize tawna lakiba leader mani tension henglakli loinana China na targeted military action jathagani Nancy Taiwan da lakpa taragadi haina warning tawkibsu leiribani aduna hojik kari orpa yabage World War 3 haugodorobara masidi matamna soidana talaglani video asida masi Taiwan ni conflict amadi topa party interest asi khangminare bai achobu conflict amabu atenba matam khara sida loina khangan bai bisidi oithoktabani kayumba sigi matang sida hena kupa menanaba makata video semba pambirgadi comment haibiramo soidana samjarake somda khoi India gi oina yengma matamda hojik India lebak mayam gi maroiba miyang pamori important event amagi meyada lebagumani India gi thangnaba lebak sing economy fail oiragli China Russia US war like situation da leri matang sida India gi oina golden period ama oibasu yai loinana India bu pomang mangan gi basu oibe aduna khangjanba yabadi geopolitics ta permanent friend kadong da leite subnagi temporary interest kakani matang sida video solution jage ina ngaki matamda soiki lan ki wero gosmyana puxel sawna pigani siuma interesting oraba topic ya sibu khangbi na bidama channel asibu subscribe to ko biganu puno po mana khurumjari